Ngasi numidang wairam phongkhiba kangleibaki mairagi pause adagi maruoiba pau khada khangasaraga miyamda khudo tamjike Jharkhand anti-national operation satharingaida Braja tarakpadagi Manipurdagi CRPF officer ama laikhidrei ahum soklei yamna leibak thiba thawdo amada Jharkhand ge West Singhabum district ki manungchanna Baliba kholgi jangala amada anti-national operation satharingaida khanghodana Braja tarakpagi thawdokta Manipurdagi kuntaruk suba CRPF battalion ge Maitei ama officer ama laikhidrei ahumna aso apanangduna hospital da laikannare laibak thiba thawdok asi ngarang numidang pung 10 makhairom tarakpa matamda thokibani laikhidraba CRPF ki second in command officer adu Manipur gi Imphal West district ki manungchana awang sekmai maya lekaidagi Maharabam Parabo Sainipu Tarukawi Mahaki service number 21 ne IRLA 71006 ne Laikhidraba second in command officer asina luchingba security team amane area domination tawduna operation ama chatharingaida Akanba nonglai nongsit amade akha aragolonyana nongmarakta Braja tarakpadagi officer Maharabam Prabo amade mahaka nakna chaminaba CRPF ke assistant officer amaga Jharkhand police ke personnel aniga aso apanangki haire Asokpasing adu khudakta manak nakpa Kiriburu SAIL hospital da pukhatuna laikanaki adubu Mahabaram Parabo laikanaba ngamdana laikhide haire amaromda thawdo adugi matangda awaba phongdol aduna masagi duty pangthoklingai manungda laikhidraba officer second in command Mahabaram Parabo ikai khumnab utpagalonyana mahaki imung manunggi awabadu saruk yari haina CRPF ki official amana phongdorakle makhatara papawda Fire fighting ki matamga chunaraba khusu khulaising Chief Secretary Prasanta Kumar na ngasi khusina khrei Imphal gi akoibada leiba leidaksing concrete road onthoklagani laukthok khrei Manipur Fire Service na matam asida thokpa maihaulang poktogi ngakthokpa ngamnabagi ahemba khongthang ama oina taraga manga raksuba Finance Commission Government of India gi senthang makhada leiba motorcycle galonyana Water Mist Firefighting Unit 10 Rescue Equipment amasung Water Proximity Shoot yauba Water Browser liter lising taruki capacity oigadaba mari amadi nauna thaba hon khiba galonyana Staycation thang makhada saba Manipur Fire Service ke Training Conference Hall amadi Fire Prevention Wing Office Manipur ke Chief Secretary Prasanta Kumar IAS na ngasi haunabi matung ina sanggaba galonyana District Mapalda laiba fire substation singda yohana balam thakre Churachandpur Kangpopi Sanapati More Jiribam Chandel Bisnupur Thawbal amadi Imphalda gari sing adu ngasi yenthoki Tharam aduga mari lenina Manipur gi Chief Secretary Prasanta Kumar IAS na haikibada Manipur Fire Service nauna hapchilakliba matamga sunaba khulaising asina mayo lampok thengnabada achawba mateng ama oiragane Ngasi Sankariba Fire Service ki Training Conference Hall amade Fire Prevention Wing ki Office amade Fire Fighting ki gari sing asi Manipur Fire Service ki yamna singthaningai oiba khongthang amani haiki Chief Secretary na makhata na hai Fire Fighting ki khulai sing asi Churachandpur Kangpopi Sanapati More Jiribam Chandel Bisnupur Thawbal amade Imphal Fire Substation na sinakibani Khudong thiba thawdok sing tholakpa matamda miyamgi punsi amade lanthum kannaba honabada Fire Service ke personnel singna lauriba thawdang asi yamna singthaningai ne masigidamak chakthokpa poi Chief Secretary na hai hauji Imphal gi akoibada leiriba phibam asi abhaba mawongda thamnaba leingangna thorang paikhatlei Imphal town gi akoibada leiriba lambi sing concrete road ohenaba thorang paikhatpa haurei Rigid Pavement Project ki makhada kilometer 250 romgi oigadaba Imphal gi akoibada leiriba leiraksing yaungna lambi sing asi concrete road ohenaba honari lambi asi lakliba jahi anirom asida loisimba ngamgani khalli thabak sing asi loisilabadi Imphal gi akoibada leiriba lambi sing afaba lambi oiragani masina Fire Service ki thabak thoram sing de hena khudongjab ohelagani haba wafam phongdoki maihau lampok thengnabada achawa mating oigadoriba Fire Fighting Equipment sing adu Chief Secretary Prasanta Kumar Singana Luchingduna Home Department ki Commissioner N Ashok Kumar Home Department ki Joint Secretary Dr. M Beto Manipur Fire Service ki Director Elnaba Chandra Susaruk Yaki
ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯀꯪꯂꯥ ꯄꯥꯎꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯈꯪꯒꯠꯆꯔꯒ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯆꯞ ꯆꯥꯅ ꯂꯧꯈꯠꯂꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯇꯤꯛ ꯆꯥꯅ ꯊꯝꯂꯦ꯫ ꯁꯤ.ꯑꯦꯁ. ꯊꯥ ꯑꯁꯤꯒꯤ 10ꯗꯒꯤ 12 ꯐꯥꯎꯕ ꯎꯈ꯭ꯔꯨꯜꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯆꯞ ꯆꯥꯅ ꯂꯧꯈꯠꯂꯦ꯫ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯆꯤꯡꯅꯕ ꯑꯃꯠꯇ ꯂꯩꯇꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯄ꯭ꯔꯁꯥꯟꯇ ꯀꯨꯃꯥꯔ ꯁꯤꯡꯍꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯒꯚꯔꯅꯔ ꯔꯣꯗꯇ ꯂꯩꯕ ꯃꯅꯤꯄꯨꯔ ꯐꯥꯌꯔ ꯁꯥꯔꯚꯤꯁꯀꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏꯈꯤꯕꯗ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯑꯃꯁꯨꯡ ꯏꯪ ꯇꯞꯅ ꯄꯥꯡꯊꯣꯛꯅꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯂꯦ꯫ ꯏꯝꯐꯥꯜꯗꯒꯤ ꯎꯈ꯭ꯔꯨꯜ ꯌꯧꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤ ꯃꯇꯤꯛ ꯆꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯊꯝꯗꯨꯅ ꯁꯥꯐꯅꯕ ꯊꯝꯂꯦ꯫ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯐꯝ ꯂꯝꯕꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯃꯇꯤꯛ ꯆꯥꯅ ꯊꯝꯗꯨꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯑꯀꯟꯕ ꯃꯑꯣꯡꯗ ꯍꯣꯠꯅꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯗꯤ.ꯖꯤ.ꯄꯤ ꯃꯁꯥꯃꯛ ꯎꯈ꯭ꯔꯨꯜꯗ ꯆꯠꯇꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯐꯤꯚꯝ ꯌꯦꯡꯁꯤꯟꯕ ꯌꯥꯎꯅ ꯔꯤꯚꯤꯌꯨ ꯀꯌꯥ ꯄꯥꯡꯊꯣꯛꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯆꯤꯡꯅꯕ ꯑꯃꯠꯇ ꯂꯩꯇꯅ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯁꯔꯨꯛ ꯌꯥꯕꯤꯌꯨ꯫ ꯁꯛꯈꯪꯗꯕ ꯀꯥꯡꯕꯨ ꯈꯔꯅ ꯃꯤꯌꯥꯝꯗ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯋꯥꯔꯣꯜꯁꯤꯡ ꯐꯣꯡꯗꯣꯔꯛꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯂꯨꯝꯅ ꯂꯧꯐꯝ ꯊꯣꯛꯇꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯡꯗꯣꯛ ꯋꯥꯔꯣꯜꯁꯤꯡ ꯄꯤꯔꯛꯄꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯤꯌꯥꯝꯗ ꯀꯤꯍꯟ ꯈꯪꯍꯟꯕ ꯊꯧꯅꯥꯁꯤꯡ ꯁꯟꯗꯣꯛꯄ ꯂꯦꯞꯄꯤꯌꯨ꯫ ꯁꯟꯗꯣꯔꯛꯂꯤꯕꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝꯗ ꯀꯤꯍꯟ ꯈꯪꯍꯟꯅꯕ ꯍꯣꯠꯅꯕ ꯌꯨꯝꯐꯝ ꯌꯥꯎꯗꯕꯁꯤꯡꯅꯤ꯫ ꯃꯁꯤꯗ ꯃꯤꯌꯥꯝꯅ ꯊꯥꯖꯕꯤꯒꯅꯨ꯫ ꯃꯤꯌꯥꯝ ꯁꯥꯐꯅ ꯊꯝꯅꯕ ꯂꯩꯉꯥꯛꯅ ꯆꯞ ꯆꯥꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯦ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯍꯥꯏꯈꯤꯕꯗ ꯃꯅꯤꯄꯨꯔ ꯐꯥꯌꯔ ꯁꯥꯔꯚꯤꯁ ꯑꯁꯤ ꯃꯇꯝꯒ ꯆꯨꯅꯕ ꯃꯑꯣꯡꯗ ꯗꯤꯖꯥꯁꯇꯔ ꯊꯦꯡꯅꯅꯕ ꯐꯥꯌꯔ ꯐꯥꯏꯇꯤꯡ ꯏꯀ꯭ꯋꯤꯞꯃꯦꯟ ꯊꯝꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯈꯤ꯫ ꯃꯅꯤꯄꯨꯔ ꯐꯥꯌꯔ ꯁꯥꯔꯚꯤꯁꯅ ꯃꯤꯌꯥꯝꯗ ꯄꯤꯔꯤꯕ ꯁꯥꯔꯚꯤꯁ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅ ꯄꯤꯕ ꯉꯝꯅꯕ ꯋꯥꯇꯔ ꯃꯤꯁ ꯐꯥꯌꯔ ꯐꯥꯏꯇꯤꯡ ꯌꯨꯅꯤꯠ ꯌꯥꯎꯅ ꯃꯣꯇꯣꯔ ꯁꯥꯏꯀꯜ 10 ꯑꯃꯁꯨꯡ ꯔꯦꯁꯀ꯭ꯌꯨ ꯏꯀ꯭ꯋꯤꯞꯃꯦꯟꯒ ꯂꯣꯏꯅꯅ ꯂꯤꯇꯔ 3,000ꯀꯤ ꯀꯦꯄꯥꯁꯤꯇꯤ ꯑꯣꯏꯕ ꯋꯥꯇꯔ ꯚꯥꯎꯆꯔ 4 ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯊꯥꯅꯕ ꯕ꯭ꯔꯦꯛ ꯑꯣꯐ ꯇꯧꯕ ꯇ꯭ꯔꯦꯅꯤꯡ ꯀꯝ ꯀꯟꯐꯔꯦꯟꯁ ꯍꯣꯜ ꯑꯃꯗꯤ ꯐꯥꯌꯔ ꯄ꯭ꯔꯤꯚꯦꯟꯁꯟ ꯋꯤꯡ ꯍꯥꯡꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯈꯣꯡꯊꯥꯡ ꯑꯁꯤ ꯐꯥꯌꯔ ꯁꯥꯔꯚꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯄꯥꯏꯈꯠꯄ ꯑꯅꯧꯕ ꯏꯅꯤꯁꯤꯌꯦꯇꯤꯚ ꯑꯃꯅꯤ꯫ ꯃꯁꯤꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯄꯤꯔꯤꯕ ꯁꯥꯔꯚꯤꯁ ꯍꯦꯟꯅ ꯅꯤꯡꯊꯤꯅ ꯌꯧꯍꯟꯕ ꯉꯝꯂꯒꯅꯤ꯫ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯆꯨꯔꯆꯥꯟꯄꯨꯔ, ꯀꯥꯡꯄꯣꯛꯄꯤ, ꯁꯦꯅꯥꯄꯇꯤ, ꯃꯣꯔꯦ, ꯖꯤꯔꯤꯕꯥꯝ, ꯆꯥꯟꯗꯦꯜ, ꯕꯤꯁꯅꯨꯄꯨꯔ, ꯊꯧꯕꯥꯜ ꯑꯃꯁꯨꯡ ꯏꯝꯐꯥꯜꯒꯤ ꯐꯥꯌꯔ ꯁꯥꯔꯚꯤꯁꯀꯤ ꯂꯩꯔꯤꯕ ꯁꯕ ꯁ꯭ꯇꯦꯁꯟꯁꯤꯡꯅ ꯊꯝꯂꯒ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛ ꯀꯚꯔ ꯇꯧꯕ ꯉꯝꯍꯜꯂꯒꯅꯤ꯫ ꯑꯇꯩ ꯐꯣꯔꯁꯁꯤꯡꯒ ꯌꯦꯡꯅꯕꯗ ꯐꯥꯌꯔ ꯁꯥꯔꯚꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯕꯨ ꯏꯈꯪ ꯈꯪꯕꯤꯗꯕ ꯑꯣꯏꯅ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯅ ꯄꯤꯔꯤꯕ ꯁꯥꯔꯚꯤꯁ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏ꯫ ꯗꯤꯖꯥꯁꯇꯔ ꯊꯣꯛꯂꯛꯄꯗ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯂꯟ-ꯊꯨꯝ ꯀꯟꯕ ꯉꯝꯕꯗ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯔꯤ ꯍꯥꯏꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯄꯥꯟꯗꯝꯗꯤ ꯇꯦꯔꯣꯔꯤꯁꯠ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯄꯅꯤ꯫ ꯑꯃꯤꯠ ꯁꯥꯍ ꯀꯥꯁꯃꯤꯔ ꯌꯥꯎꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯑꯣꯄꯔꯦꯠ ꯇꯧꯔꯤꯕ ꯇꯦꯔꯔ ꯑꯥꯎꯠꯐꯤꯠꯁꯤꯡꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯇꯧꯔꯗꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯄꯥꯟꯗꯝꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯄꯅꯤ꯫ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯆꯠꯊꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯈꯥꯡꯗꯨꯅ ꯂꯩꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯍꯥꯏꯈꯤꯕꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯀꯥꯁꯃꯤꯔ ꯌꯥꯎꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯣꯔꯊ ꯏꯁꯠ ꯑꯃꯁꯨꯡ ꯂꯦꯐꯠ ꯋꯤꯡ ꯑꯦꯛꯁꯇ꯭ꯔꯤꯃꯤꯁꯠꯁꯤꯡꯅ ꯁꯣꯛꯍꯜꯂꯕ ꯖꯒꯥꯁꯤꯡꯗ ꯁꯦꯟꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯄꯥꯎꯈꯨꯝ ꯆꯞ ꯆꯥꯅ ꯄꯤꯈ꯭ꯔꯦ꯫ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯃꯈꯣꯏꯒꯤ ꯄꯥꯡꯗꯕ ꯑꯦꯇꯦꯛ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯥꯏꯄꯥꯛꯄ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯒꯚꯔꯟꯃꯦꯟꯠꯅ ꯇꯦꯔꯣꯔꯤꯁꯠ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯒꯤ ꯇꯦꯔꯣꯔꯤꯁꯠ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯄ ꯍꯥꯏꯕꯁꯤ ꯁꯦꯟꯇꯔꯒꯤ ꯆꯞ ꯆꯥꯕ ꯐꯤꯔꯦꯞꯅꯤ꯫